Ichin inaw mayam ngasidi ay ekhoygi manipurgi yalhawmi oina gyan sukta tadaba hujik phawba kuki singda pochai chana thaknaba medicine darkar oiba supply tawba sing nokhoida ay hainingba khra leibagi damakta ay semjaba video ni aduna ay point duda laktringai da ihana na ay haige 2023 3rd May dagi hauraga ngasi phawba Kuki terrorist singna ekhoi yalhawmi gi mathakta lan chatharakpa manungsida yam sathiba yam nungaidaba thodok thokpa mayam ama leire du maduda amani khakta khanthokraga han haige ko jiri da nupi angang thanipan gi yauna moi tarok Kuki terrorist singna pharaga tamthi na hatraga sanga da phau adumaina tawroidaba sanga phau sirabati ekhoi phajana potloi bibani asok yam tamthiba thamoi sokpa thodok ama thokre ani subada ekhoi gi rishikanta si Kuki nupi laubani na ma si kadungai da soi bu pharaga ai makbu di hatloi haina ma yam wakhan lumna chatlamgani go adubu sa singdugi wakhanda ekhoigi ichan laubani sidi ekhoigi imong singni haiba ichini nauni haiba wakhan khande adum tamthi na hat bikre ahum subada ikui kuidana mama na machin manawani konlaga tumjaba kari sukhandana lairingai da mikop amada nungsit na humraga pubagumna mangkre angang du na hospital du da video footage chatamai na uhawe magi aroiba mihun tatlam dai da mana na he budo kayamok thamoi sokbra he bada ai asuk yam sogya he na haithok paphau ngamde ko asi amasu thokre amoka handak ekhoigi naga ichini naw taruk makak kakraga tamthi na hatraga hujik phawba mokta leiri asi mayam si thokre ekhoida adubu naga ga maitai na di 2023 3rd May dagi ngasi phawba lan soklakpa manung sida Kuki singbu pharaga mokhoina tawbugumna tamthi na hatpadi Leitre asini moigi wakhal ekhoigi wakhal khetna rishe aduda hujik phawba ekhoi gi mathakta shok sathiba crime si chathabasi mitna una na kongna ta ekhoigi yalhawmi chininaw khrasina hujik phawba Kuki da moigi chana thaknaba potlam sing supply tawribasi noigi thamoi sibu kari thamoi ro noi Kuki da chana thaknaba supply tawba natana noi chara henga dawbra noi Kuki da supply tawba natana noi gi thabak sufam suklai leitrabra Upai leite hujik di yalhawmi ekhoi maya manaraga lepa natana lan thengna ningai gi upai leite bamram di hujik su Central Forcing na operation kan na chathari High Court ki order ne center order ni haina chatlise Kuki terrorist phaba chatpa nate ekhoi gi yalhawmi singna isa ngak thokna ningai haina khajiktang bunker semjaba somda ekhoina ekhoi isa ngak thokna ningai haina khajiktang thaurang dawbado madu thiba humba kanna tawri ekhoigi bangar singdo mayam ama sumaina koi thiraga thukairi mkhoi terrorist bu thiba nate aduga asi ekhoina sarkar da complaint subada kana ba machet ama laiga do banate si ekhoi mayam na khangbani asi mayam si thokraga leibasida kari di upai leibra hujik si ekhoi parja mayam na amata oina lepraga Kuki singbu phadi sombagomna somraga aduda moina leiba waraga khangba ngamdraga chen ladi chen khre asumai ne khoi si
hotnaba natana upai leitaba maraksida noina chana thaknaba amuk moida supply tawrisi angakba natra nasagi imungda thoktri haina lai thoknu Kuki na kaplakba bom nungmai maruduna asidi ekhoi bu pochai supply tawba mi singni haina khanga tawba nateko soidana nongmadi noida su sokani hujiksi operation si hek loibaga yengo mathang attack tawrakadawba yam wadli hujiksi moigi lambi kanna sipai singna semraga chatli haibse ekhoi bhapta se aduna parjai khoi mayamna social media da oibra lairik haibasingna lairik lomda kanana kari line da khajiktang khangba leibra isa gi knowledge to isa gi idea do puthokraga hujikdi ekhoi yal homi haiba mayam si angang na su ahan na su ekhoi loi na manaraga makhoi bu phaddi sombagumna somba natana upai leite hebisi aina haining bani aduna makhoi da pochai supply tawriba nokhoi mayam su gyan taba matamdo oikhre gyan taro haibisi ai social media gi thongda noi gi mafam dai khanghan jabuni ko